Akashwani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Pradhanmantri Narendra Modi na hairi handaki chahi asida Bharatna tongan malam kaya da mai pakpa kaya poraktuna laibag asi manglom da changsinba laibag ama oire. Rajya sige tongan mafam da thokpa nongmai kapnabagi thodokta micham ama yauna police personnel manga sokle. Assam ki Tezpur University ki kunmathoi suba convocation ki thauram ngasi pangthokpaga loinana punna mahiroi lising ama chahum yankhai manga da degree amadi diploma certificate sing khusinagani amasung NCC Republic Day Camp lising ani kunmari ngarangdagi Delhi Can ki Karyapa Parade Ground da hokre. Pradhanmantri Narendra Modi na hairi handaki chahi asida Bharatna tongan malam kaya da mai pakpa kaya poraktuna laibag asi manglumda changsinba laibag ama oire. Haujik ngahaki mamangda Akashwani gi thongda sandokiba Pradhanmantri gi pungningi wa Man ki Baat thauramgi samanipan suba tangkakta mahangna hai. Sahi asida Nari Shakti Bandhan Act pass tauki masida natana G20 mifam laibag asida mai pangna pangthokpa ngamki. Laibag asina manga suba khwaidagi chawba economy oiba ngamki masigidamak mioi kayana nungaiba masung thagatpa phongdoknaba leptri. Pradhanmantri na hai isa itomta iromdom lepchaba ngamnaba wakhalon amasung Bharat pu chakot hanaba thausil singda laibag asigi mipum khudingmangna saruk yari. Masina laibag asi sakhwat lambida porakpada achawba thaudang lawri. Wakhalon sing asimak lagliba chahi asidasu adumak hengalakani khali. Masigidamak miyamgi vocal for local na maruiba thaudang lawri. Mangna hai laibag asigi sanaroisingna Asian Games da takaman sama sumna taret amasung Asian Para Games da takaman chama taramathoi lawrakhiba asimak laibag asigi oina yamna sauthok chaningai ni. Nupigi under 19 World Cup cricket ta Bharana mai paklakhiba asimak tamjaningai oiri. Lisingani kunmari da Paris Olympic da laibag asigi sanaroisingna takaman kaya porakani haina asa tawbaga loinana sanaroising puning thagatsi. Sri Modi na hai aikhoi pumnamangna amat oina punsinduna honaminaraba matamda da laibag asigi sakhot khongthangda yamna chawba ohongba lakani. Masigidamak aikhoi punna lepminaba tangai phade. Azadi ki Amrit Mahotsav amasung Meri Mati Mera Desh ki khongjangsinda mai pakpa ngamkre. Thauramsing asida laibag asigi mioi koti kayana saruk yaki. Pradhanmantri na hai lisingani tara mangada Global Innovation Index da Bharat marphumathoi suba mafamda leirambani adubu haujikti Bharat nifu suba mafamda leire. Pradhanmantri na aikhoigi punsi mahing honglakliba asiga mari lainana laina kaya thengnabagi matangda su wafam kaya phongdokhi. Laibag asigi naha singna saukhotpa Bharat amo ehnabagi damak masa mawu phana leiba tangai phade. Mangna hai naha singna afaba wakhal afaba chinjak amadi afaba lamchat mangoinana chalaba matamdada mapung phaba masung saukhotpa Bharat oigani. आप सभी को 2024 की बहुत बहुत शुभकामनाएं कि इस वर्ष हमारे देश ने कई विशेष उपलब्धियां हासिल की है। इसी साल नारी शक्ति वंदन अधिनियम पास हुआ। भारत के 5वीं सबसे बड़ी अर्थव्यवस्था बनने पर खुशी जाहिर की। अनेक लोगों ने मुझे G20 समिट की सफलता याद दिलाई। साथियों, आज भारत का कोना कोना आत्मविश्वास से भरा हुआ है। विकसित भारत की भावना से, आत्मनिर्भरता की भावना से ओतप्रोत है। 2024 में भी हमें इसी भावना और मोमेंटम को बनाए रखना है। Pradhanmantri na hai anogba sahi na lakpada miyam pumnamangna mai paki lambida sangminarasi mipum khudimag nada yektana hakchang phana leiba oirasi anogba chahi lisingani kunmari dasu ekhoi pumnamak warep amaga loinana changsinduna sakhotpagi mayonda onsilasi Bharat macha amoina leibak asina mangda thamlaga hena sakhotpa leibak ohelasi. Tengnokpal jila gi More police station gi manung chanba sabang phai amadi kanan bhengda ngasi nongalamdaida kuki military chingnabasingna bom amadi nongmai round kaya kapsilakhare. Thaudogaduda bom na panbadagi security personnel mari asok apan nangle panba yabadi ngarang nungthil kuki militant singna satharakiba attack ta special commando gi personnel ama shokhi
पुलिस की पाव असिना हाई सोगलबा सिक्यूरिटी पर्सनल सिंह अदुना लैब युम अमदा बोम पोखाइरकपदगी सोखिबनी असोकपसिंग अदु मफम अदुमक्तदा अहानबगी लाइंग चथखी अमरोमदा इम्फाल ईस्ट जिलागी थौबालदाम पुलिस स्टेशन की मनुंग चन लैबा मफौ कुकी खुलदगी तुमुखोक अवांग लेकाइदा ngasi ayuk nongmei amadi bom kapsilakpada khulngakpa miyoi ama sokle asokpa miyoi adu hojik ras medicity da layengli asokpagi phibam luna lairi haina police ki pauna haire ngasi asi chahi loiba amadi hayeng anuba chahi haubu numitta lambi khudong thiba thogdok thoktanaba amadi lambi chindanaba raji gi traffic police na akhanaba thorang lokhatle traffic control police wing gi SP gi cherul amana hai nisa charaga gari thauba saka ani panba gari macha da mi ahum tongshinba helmet uptana gari thauba gari gi chechang sudaba traffic ki niyam thugaiba seat belt phadaba gari thauba sahi sudana gari thaubuna singi mathakta motor vehicle eki makhada thabak lokhatkani Democratic Students Alliance Manipur Desham na sahi kudingi pangthoktuna lakpa Meet the Media Fraternity Thauram Kwakhatel Thokchom Lekai da leiba Desam gi office da ngasi pangthokre media na lamda masibu achumba maikaida lamjing bagi damak Desam na thagatba phongdokre Teachers Eligibility Test Paper 1 2022 gi parikya January gi taramari da pangthoklagani Rajya Education Ace ki director na thokpa cherul amana hai Parikya si thabagi eligible oirba candidate singna makhoina parikya thaningba jila sing website https://tetmaneduce.com da makhoigi register mobile number sizinaduna mathang chahigi January 3 phawbada makhoigi parikya center khanba yagani candidate singna makhoina pamba jila singda leiba parikya center hariba matam asigi manung phawbada khandrabadi scheduled tribe candidate singi oina Senapati jila da parikya center oina pigani aduga ataigina Imphal West jila da pigani Chiroduna makatan hai parikya thaba yaraba candidate singna January 9 dagi na 13 phawbada website asidagi makhoigi admit card su download toba yaragani tabiriba pawasi Akashwani Imphal dagini Assam ki Tezpur University ki kunmathoi shuba convocation ki thoram ngasi pangthokpaga loinana punna mahairoi lisingama chahum yangkhai manga da degree amasung diploma certificate sing khusinagani thoramasida ngaksel mantri Rajnath Singh na athoiba mitunglen oina saruk yagani thoramasigi athoiba mitunglen oiriba Rajnath na university asigi mahairoi nifu tarukta sanagi takaman sing yenthokani Akashwani Pangmi na hai Tezpur University ki academic routine gi manung chana Bharat ki lanmi singda Chinese loan tambibagi thabak su paikhatli sayisi gi April da Bharat ki lanmi amadi university ani gi marakta lanmi singi marakta Chinese loan tambinabagi yana cherul amasu sahi taunakhi khongthang asigi maruoina lanmi singna loan asi khangjinbagi tangai padaba kaya dugi yenglaga paikhatkibani NCC Republic Day Camp lisingani kunmari ngarangdagi Delhi Can ki Karyapa Parade Ground da hokre kumsi sahigi oina thama chathakadaba camp asida lebaga sigi tongan ba rajya sing amasung union territory sing dagi punna cadet lisingani chani humputra marina saruk yari camp asida punna nupi macha cadet chamapan sumna taret saruk yaduna mamang sahi singa yengnabada nupi macha cadet khwaidagi masing yamba saruk yari Kemasida awang nongpok lamdamdagi cadet Sama humputra mathoi amasung Jammu Kashmir amasung Ladakh dagi cadet chama kunithoi su saruk yari Ngaksel Mantralugi cherol manahai Youth Exchange Program gi sarukam oina kemasida Bharat kamaru mapang oibagi afaba mari leinari balaiba kun manga digi lakpa cadet amadi officer singsu saruk yagani aroibada maroiba pau amukhana Pradhanmantri Narendra Modi na hairi handaki chahi asida Bharana tongan lam kaya da mai pakpa kaya puraktuna leibak asi manglumda changsinba leibak ama oire Rajya sigi tongan mafamda thokpa nongmai kamnabigi thokdokta michama ama yauna police personnel manga sokle Assam ki Tezpur University ki kunmathoi shuba convocation ki thauram ngasi pangthokpaga loinana punna mahiroi lisingama chahum yangkhai manga da degree amasung diploma certificate sing khusinagani amasung NCC Republic Day Camp lisingani kunmari ngarangdagi Delhi Can ki Karyapa Parade Ground da hokre pauloi jare